Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru eba pau Raja asida ain yadaba mongda changlapa Myanmar macha kuntra nipan ngarang masagi maramdamda halankhre Jiribam jila da pamdaba thodok makata na thoknaba security gi akanba sisil thorang lokholi amasung Mohan Charan Manjina Orisha gi amasung Nara Chandrababu Naidu na Andhra Pradesh ki Mukhyamantri Singh oina ngasi wasak lauragani Manipur Sarkarna ain yadaba mongda changlakpa mitop sing khangdokpa amasung masa masagi maramda halankibagi thabak lepna chatharakli khongthang asigi saruk amu oina Myanmar macha kuntra nipan adu Moreda Leiba Integrated Check Post ICP gi khuthang dangarang maramdamda halankre makhoi sing adu Moreda taba immigration officer singna Myanmar authorities da tek takai dina sinakre Social media da thaglakpa warol amada Mukhyamantri Nongthombam Birena hai Raja Sarkarna ain yadaba mongda changlakpa miyoi sing halankibagi thabak leptuna chathari aikoi puna honaduna ngamkhai amasung leba asingak sanina thamsi haina su Mukhyamantri na appeal tawri Jiribam da hoji tholiba irang asi haktena na yingsinaba Mukhyamantri gi advance convoy team ngarang Jiribam da thungkhre advance security team asi gi commander oina thopuri ba ahanba Manipur Rifles ki CEO Dr S Ibomchana luchingba khutpu adu Jiribam da chatuna mapum adu da ngak senbegi thabak pangthokpa hokre advance team adu Mukhyamantri na Jiribam da chatna ba thauranga mari lenana lakhulakpa khongthangni Masakang da bamyois nangarang numidang Imphal is zilagi Brahmapur na habam bamolekai dileba mayang nambam biramani ko bamyoy amagi yum da bom anilang salam le hairi bom adu pokaira padigi yum adu da khamna leiba gari amamai na chakre maha Wusu Association of India gi technical chairman orambani amarom da Jennings Hospital da neurosurgeon oriba Dr M Amit Kumar yum da sungarang numidang bom ama langsilam le hairi adu mapu aso open gi paudi leite hairi Security force na raja asik irang leba mafam singda area domination amasung thibu humbage thabak lepna chathari Manipur police control room na thador pacherol aman hai hokiba pungkumari asda raja asita pamda thodok sing thokibagi paw leite paw asina makhata na hai security ge kan bangak salona na national highway 2 da tangai phadana changba polum simpu bagari chama mafadra humdoi changda khre hoji pawda raja asigi tongan tongan bazila singda checkpoint chama kun hangle Jiribam zila da hoji oriba tangdulai ta da papiba masigi yenglaga Jiribam Students Forum Imphal ngarang Mukhyamantri Nongthombam Bireng unaduna tongan tongan ba hiram teret yawba memorandum ama pishin khre Memorandum adu da yawriba warol sing manung da sorok atingbi kunaudagi sobam saraki mihata January misa khudakta phaduna angi oiba cherak piba Boro Bekra subdivision da leiba yum sing mai thadokpagi thodokte chenaba sing angi oiba matik chaba cherak piba Jiribam District Hospital da waliba staff sing amadi khuzukla sing atuba matamda thambinaba chingba sing yawri tabiriba pawasi Akasvani Imphal dagini BJP ki mokok thongba luchingba Mohan Charan Manji Orisha gi anoba Mukhyamantri oina ngasi wasak lauragani BJP legislative party na masagi chahi yang hintui suraba Manji bu Mukhyamantri oina na ba amato oina warep lokibani wasak lawbugi thoram Bhubaneswar gi janta maidan da pangthokani wasak lawbugi thoram atuda Pradhan Mantri Narendra Modi Griha Mantri Amit Shah Kendra Mantri Singh Juwal Oram Aswini Vaishnav amasung BJP na sasan toba Raja Singh Mukhyamantri Singh saru yagani Amaram da Telugu Desam Party ki makok Nara Chandrababu Naidu ngasi Andhra Pradesh ki Mukhyamantri oina wasak lauragani wasak lawbugi thoram atuda Kendra gi Griha Mantri Amit Shah yauna ati saknai ba miyokya saru yagani wasak lawbugi thoram Vijayawada International Airport manakta leiba Kersarpali IT Park da ngasi ayup pung 13 kuntare chepa matamda pangthokani Sri Naidu galona na TDP ki luchingba sing Jansena amasung BJP luchingba sing su ngasi wasak lawgani Labor Sigi University amasung Higher Education Institutions sing da mathangi academic session degi chehi amada anirak min chanba yaragani University Grants Commission gi chairperson M Jagdeep Kumar na hai anobo thoksel asi mapan lemgi university singdadi hana digi chanakrabani anobo thoksel asi gi matungina chehi amagi January February amasung July August ming chanba yagani ningsing bayai mamang chehi gi July kunmanga da commission asi gi chama humbudra mathu shuba mifam da amada chehi amada anirang ming chanba gi thoksel asi open and distance learning amasung online khakta da ayaba pirambani
Jharkhand KG Horoga Class 12 Fabu the Labor School Sing Lagli Tangs and Fabu Suti Targani, Rise as the Sabagi Chang Kam Tengna, Hengalapati Kongtang Asi Sarkana Lokalapani, May Department Matung in a Rise Asigi, Palamuzilla the Sabagi Chang Celsius degree Nipumanga Desmik Marie Yoki, Nasi Fongba Pausi Singimaru Eba Paugitam Hosi, Devika Chingtham Lady, Devika. Thagachari Chitrabhanu Zirigi Pibam Assam Police Yauna Kanakre, Santi Hanjilaknaba Tabak Lokotpa Hokre, Ani Suba Face Ki Oina, Myanmari Kuntra Nipan Maram da Halan Kre, Amasung, Chief Minister Gi Advance Convoy Team Ngarang Nungtil Ziribam Yorakre Haiba Pausingna, Ngasi Fongba Pauche Singda, Maruiba Pausing Oina Fongnari. Matam Amada Hekta, CM Ziri da Chatnaba Taurang Tauri Haina, Sana Lebakta, Maruiba Headline Tauri. People's Chronicle da, Chief Minister Gi Advance Convoy Team Ngarang Nungtil Ziribam da Yorakre Haina, Ahan Balamay da Fongli. Center gi Anoba government asina Manipur da NRC chatna hannaba santi thamnaba thaurang sing lokhalakani thajaba lei haiba Chief Minister gi warol Manipur News ta ahanba headline tauri. Myanmar macha kuntra nipan maram da halan khre haina naharol gi thaudang da ahanba lamai da maru iba paw oina fongli. Masiga manaba paw People's Chronicle amasung naharol gi thaudang da su headline tauri. Ahanba oina Narendra Modi gi Council of Minister da Muslim Minister amata yaudre haina huyenlan pau gi ahanba headline tauri. Pokna famda Bimol Akoizam na fongdokiba Manipur gi Chief Minister na DGP amasung Security Advisor kari gi lauthoktriba no haiba wafam na ahanba lamai da headline tauri. CM na yumfam yaudaba wafam da thawai yausinduna leire haina o ibobi na fongdokiba wafam naharol gi thaudang da maru iba pau ina fongli. RSS ki Chief Mohan Bhagwat na fongdokiba Manipur da chahi ama helaba phawba santi leitre haiba wafam na Morning Bell gi ahanba headline oiri. Sangai Express Manipuri amasung English edition animakta RSS ki pautak tagadabani haiba opposition gi wafam headline tawduna fongli. Tamenglong da fongba Ganfew Mail da Okram ibobina CM Birenda security gi ahoba lehenbagi fongdokiba wafam na maru iba paw oiri. Tamenglong Times ta Head Start Academy na handak pangthokiba NEET parikya da makok thonglakpa amadi mai paklaba mahiroi sing taram na okibagi paw headline tauri. Amasung Senapati da fongba Hills Hornbill Express ta Cyclone Remal na sohalaba Senapati jila gi tongan ba mafam singda IMCT na yengsen kibagi paw maru iba paw oina fongli. Chitrabhanu Thagachari Devika Aroibada Maruiba Pau Amuk Hanna Rise Sida Ania da Bamong the Changlapa Memar Macha Kuntrakani Pangarang Masagi Maramdam da Halan Kre Ziribam Zilla the Pam the Batodok Sing Makata na Toktanaba Security Akanba Cecil Torang Lakuli Amasung Mohon Charan Manzina Orishak Amasung Nara Chandra Babu Naidu na Andhra Pradesh ki Mukhyamantri Singh Oina ngasi wasak lauragani Pauli Zari